Akashbani Imphal R.K.Gorani na pau pajari ahanbada maruoiba pau Mukhyamantri Nongthoman Biren hairi Raija asta hojik charang na bifimam amada leiri masi akhoi puna santi leba lamdam am ohenna bohna minasi Kendriya Shiksha Raija Mantri Dr. Rajkumar Ranjan nangasi Imphal da channel based counseling in Manipuri language saudokre Science and Technology amasung akoi bi khalngak tuna thambada naha sing dai thai ba singda mairoi sing oiba sangdam nabada makong bathang takra pa singda mana yenthopi thorunga si Imphal da pangthokre Bharat macha sing na Malaysia sangbada visa yaudana December amadi sangba yaragani amasung sitcham gatarama par leba Telangana Vidhan Sabha Mikal Report kombigi matam hayeng loiragani Mukhyamantri Nongthoman Biren Singh hairi Raija asta leib aikhoigi miyam thaitoi singthobe kaya yauri adubu aikhoi amaga sagotnaba haibes di khara watpagum tawri mahakna hai sarkar da saibida karisu kaide adu maram jana saibiyu sarkar da asoiba aranba lairaga so soidan hairakpada lawgani madugi ona tainabada akhoi masel amaga hunaduna chainabanadi sakhotpada maning hangani Imphal ngasi pangthopa sanaleba pausi ge yangkai suba kumon thromda wangangbada Mukhyamantri hai Manipur hauju sarang na phim amada leiduna miyam na awaba mayoknari masi aikoi puna hona minaduna santi amadi ingjik pa ima lebak Manipur arma ohen bahai basi aikoi khuding mak ya pambani masi gidamak Raja Sarkar na sukan honari kendra na su sauna mateng pangli Manipur da leiba mipum khuding mang na amato oina wathok asi khangminaduna warishan ama purakpa sangi miyam na su masida mateng pangbina bamang na apil tawri Sri Biren na hai Paumi yemo bagi mangondo leba ki khara change bagi praja ki khara change bagi nuai budu that depend over mina yamba paumi oi bani whoever ek paumi bo ergadi simin serya sel ki tembang free lying la manga loina cover to ba even hawkers in koi modu cover to wi koi masen usina da boy koi masen political ki difference to na political election but when the national issues comes the Manipuri jati yapun mugi oi issue la komatam de koi differences later so koi later bhona se aikoi punna sangchen minana bhona se haibes mai tonjadingi Mukhyamantri na hai haujik media I pau phongba lepliba asi yamna laibak thibani masi wari sanaduna athuba matamda warishin ama purakna bhona gadabani Paumisingna thengnaraba awaba khudongchadaba amadi sarkarna paumisingda mula khotliba thaurang kaya palladuna Mukhyamantri na hai media na pau phongboda aron athup kharadi thamgadabani haujik asi yamna luba phibam amada lairibana aikhoina haisingna chalhorabadi lakkadarbe mirol mawong maril tana lehogani haihaudragana upai leiroi Kendriya Shiksha Raija Mantri Dr. Rajkumar Ranjan Singh ngasi Imphal da channel based counseling in Manipuri language saudokre Indira Gandhi National Open University IGNOU Regional Center Imphal na sinduna Asa Jina Complex da pangthokpa thoromda wa ngangbada Dr. Ranjan hai aikhoigi imalon oiriba Manipuri lon bu tamnaba technology da yumpham oiba thorom am hokdokpa haibasi yamna thagatningai ni Ojasina larik takpada mama lon da takpa haibase National Education Policy lisingani kungi maruiba wafam ama oiri Swayam Prabha Channel Kuthangda Manipuri lol takbi tambiba asina miram da lairiba Manipuri macha singda sauna khudongchaba piragani Shiksha Raija Mantri hai malem sinba thungbada Manipuri lon ngangba mioi lak koni thoi hena lei masigi manungda Raija asida Manipuri ngangba mioi lak 18 lom Assam da lak amaga lesing humdra rom Tripura da lesing kunmari rom Bangladesh da lesing nipuma thoi hena amadi Myanmar da lesing kunmanga hena lei Mantri hai Manipuri lon hena sakol hena bhona bada IGNOU gi charoba thodang lei magna hai lamdam asi masagi mayek laijaba amasung toptoba culture gi masak laisaba lamdam amani mausagi culture sing jokhatuna thambada shiksana asoba daita loba yai amadi Manipuri lon maru oina mite mek sakon hanaba amadi takbi tambibada IGNOU gi thodang yamna chawi All the peoples of the Manipur, particularly the academicians and the person who are dealing with the language development policy in the state, be prepared to promote our language in a very speedy way. I'm mentioning here because under this new education policy,
the language learning, artificial intelligence, and machine learning is coming up. So whatever we speak in our rhythms and vocals, and that has to be translated by the machine, and it can be listened to another language by other communities. So other languages has already advanced, but I feel that still Manipuri language is still lagging behind. Imphal West, Imphal East amsung Thobal Jilla da hayang ayuk pung mga dagi numida pung tara phauba curfew kumthokani aduga Bisnupur amsung Kaching Jilla gi oni ayuk pung mga dagi numidang pung nipan phauba curfew kumthokani paugi maraktan atenba break ama Chahi khudingi December 1 asi malem sinba tungna World AIDS Day gi thorom pangthokna lal Malem gi miyam amat toina punna numit asida AIDS na maram oiraga laikhidraba miyoi singbu ningsingli amasung HIV ga sagwana hingliba singidama lepli World AIDS Day gi thoram pangthokpaga loinana aikhoisu HIV AIDS ki langtheng asida saruk yaminasi HIV haiba virus asina mipung khudimagta sokhali masigi namkhai leite chahi laining kanglup natraga nupa nupi angang khaidi masina mi amadagi amada mathang sendokpa ngam aina dom sinari HIV test tongna bagidama aina dombu singnari kondom sisna bagidama aina dombu singnari nasabu HIV dai kanjanaba Manipuri machama oina be an agent of change with love Spread love, not the virus. Tabiriba pawasi Akas Bani Imphal dagini Science and Technology amasung akoibigi khal ngaktuna thambada nasingi daita haibana singba tongan hiram singda mahiro sing oiba debating competition essay competition amasung quiz competition amakok mathang takraba singda mana matu nyethopagi thorom ama Imphal gi Palace compound leiba Manipur State Film Development Society auditorium da ngasi pangthokre Samagra Shiksha Manipurna primary upper primary amasung secondary thakta pangthokpa Changdamnaba singi mana yengthopagi thorom da saruk yaraduna education S ke commissioner S Gyan Prakash na hai Haujikti Manipur da natana malem sinba thongbuda akoibi khal ngaktuna thamba haibasina maru oiba wafam oirakli mahagna hai mairoi singi damak tongan ma changdamnaba sing pangthokpa haibasi makhoi gi damak tati khwaidigi phabani maram aduna mairoi singna laikta da puning chamgi mahota atai megazana singbasing pana hotnagadabani Student life I say it's never ending. In fact learning never ends whatever level se kanamo prithvi da loina khangba mi amta laite ba ma adum mathang sum khang kadoini ari pari khudingi sum engala kadoini na koi pa bai bi koi school ki life to khatna te in fact mapan ki life newspaper or that articles or pa le pasukya ya de students in na hawa yauna on the view Thorom da saruk yakhiba education S ki director Laisram Nanda Kumar Singh na hai Mairoi Singda school khakada lai tambagi mathakta tongan babe sinjinaduna sangdamnaba kaya pangthokana makhoi gi loksing gyan hengat hali magna hai ise kuisam de debating competition singbada saruk yabana Mairoi Singna anoba loksing gyan henkal lakli loksing gyan henkal lakpana angang singi magun hengat hanabagi lambi amani makok mathang takraba Mairoi Singda selgi mana memento amasung certificate khusinaki District Election Officer Thobal Gilamjing Makhada Systematic Voter Education amasung Electoral Participation Sweep Campaign gi saruk amoina ngasi Lilong Hauribi College da voter sing bhabthanu thromama pangthokre Ukrul amasung Kamjonggila da popi pambe sing yanthatuna manghan bangaloine na tongan ba NGO singna haying khoi yok pa amasung oi panba upa be sing thabagi matangda naha singbo training pibi khongjang am ngasi pangthokre Weaker Section Action for Development WCA dina khoyok pamadi uhi panba upambe sing thabagi mathakta mayai kaba ni sasijin nabana manghaliba dugi matangda miyambu bhabta hanaba thorom amasu pe phungcham kalhang khungda pangthokre thoromadi matangna WCA digi CEO ngamrayung horam na hai Masi WCAD na naharol singbo drugs sijin hanadaba gidamakta beekeeping program amasung fruit bearing tree plantation program khunja kaya da paikhat piduna lei hojik Ukhrul district ta nisha chariba naharol masing 3000 muk leire amasung Kamjon district ta 2500 muk leire government register tawdaba kya muk lei government gi war on drugs sida ekhoishu sharuk yaje Loina na ngasi government na poppy destruction tawriba sida yauraba poppy cultivators singidamakta government na khajiktang oira tarsu mateng bibio haidana nizari
Jiribamdagi nongmoda tangai phatna changba polamsing puba akhanaba railgari ama ngasi ayuk None jila gi khongsang railway station da numit ungboda thungkhre khogi None paumi agui kamaina hai daba tara yawba pochei puba railgari aduda tilau alu amasung sanamna singba polamsing yauri amaromda National Highway Contractor Imphal Jiribam lambi da so petroleum production yawnat nongmoda tangai phatna changba polamsing puba gari sing security gi ngaksen ga loinena lepna Imphal omda posilakli Nongsup Imphal Palem ima apunba loop na sinduna numit humni gi oiba atum hausem sabagi training ama Imphal jila gi manung sana leba uripok chakrikom khoi Brahmapur lekai da ngasi dagi haukre Thaubal amade Kaksing jila gi tongan bampham singda security force na sinduna lemna layangbi camp pangthokre maduda anaba singda hidalang thasing tu lemna yenthokhi Surachanpur amusu Bisnupur jila gi tongan pham singda lamdam asida santi hajilan matangda kolgi losing basing unaduna security force na wari sana khre Thaubal jila da Pediland Conservation matang de miya mubhap tana bimifam amangasi pangthokre Mukhyamantri N Birena Rajas ki lawu singu tonori ba lawphom kanaba Manipur Conservation of Pediland and Wetlands Act lising ni taramari ki mapung phana sana handuna mamal jamlam lawphom kangadabni ha wafam adu imatung ina tharomasi pangthokhibani masida jila adu deputy kamasna hanthem subasana jila asiga mari leina bibhag singi makok thongba official sing saru yakhi None jila gi longmai khulgi anoba khunpu aina kaino sangon mai ngasi khankhre thormadu da khul adugi yauna saknai be mioi sing search losing basing CSO losing basing amadi Manipur gi tongan ba mafam dai la ko mioi sing saru yakhi DM College of Arts Imphal Senior DMU Inter College Men's Football Tournament ising ani kolum doi ngasi dagi haukre ngasi ahuba numit ki sanaba DM University na LMS Law College of Panjil ani amada thoikre Atopa maths amadana DM College of Arts amso DM College of Science Panjil amam janaduna draw satkre paugi marak than aten ba break amamu Lengsin birau Adom anoktang na legani haibagi awaba leiraroi Hogdok chare Sarma Opticals BT Road Imphal na Manipur da ahan bo ina lens khatamak legadaba scheme asi lawbining basingna isagi mit kasanaba fiber lens ama lebigadabani aduga frame ama frida offer pijagani khudong chaba si lawbiyu Sarma Opticals opposite Johnston School BT Road Imphal Tabiriba pawasi Akas Bani Imphal dagini Malaysia na Bharat Macha sing lebak aduda sanglakpada entry visa lawrum bodu lakleba December amadigi sanararoi Bharat Macha sing visa yaudana Malaysia da mit kunthani lebe yaragani Pradhan Mantri Anwar Ibrahim na wapam masingarang putra jaya da pangthokkiba mahaki Dol People's Justice Party ki sehi gi mifamda laukthokkhibani Bharat Macha sing danatana Saina Macha sing su December amadigi visa yaudana lebak da sangba yaragani Sitcham gatrama paleba Telangana Vidhan Sabha Mikal Board Khombagi matam hayeng loiragani Rajya Dol sing lusing basingna raija adu kasin koya thungna chatuna makhoi gi mirep singdamak ngamjabi thaduna board khomnari Mebu bapta pangthopa miyang mitin amada wangang bada Pradhan Mantri Narendra Modi na hai BJP sarkar na tribal miyambo sakti piri Pradhan Mantri na Karimnagar da pangthopa miyang mitin amasu Hyderabad da pangthopa road show amada su saru yakhi BJP President JP Nada Kendriya Mantri Singh Amit Shah Anurag Thakur Congress Lusing B Priyanka Gandhi Badrana Singh bana mafam kya da vote khomli vote thasi kontra da thada nagani aduga vote masingna December 3 da thigani Marak asta election commission Telangana sarkar da Ritu Bandhu scheme gi makhara senthang yenthopi awa ayaba piram modu lokthokre Mantri amana Mikhal gi korop kandak thugai duna miyam da scheme matang da lakthorakpadagi commissiona khongthang asi lokhatlakpani Haujik aroibada maroyo pau amu hana Mukhyamantri Nothoma Birena hairi Raijas da haujik charang na bipibam amada lairi masi aikhoi puna santi lebelamdam ama ohena bhona minasi Kendriya Shiksha Raija Mantri Dr. Rajkumar Ranjan Singh na ngasi Imphal da CNL based counseling Manipuri language saudokre Science and Technology amasung akoibi khalngak tuna thambada nahasingi daita haiba singda mairosing oiba sangdamna bada makok mathang takarba singda mana mathum yenthopi thorum ngasi Imphal da pangthokre Bharat Macha singna Malaysia sangbada visa yaudana December amadigi sangba yaragani amasung sitcham gatrama par leba Telangana Vidhan Sabha Mikhal gi vote khombagi matam hayeng loiragani Rajya Dal singna kasin koya thungna satuna ngamjabi thaduna vote khomnari pauloi jare